Kurunjeri, STB Pauming, Tabiribus Mutaram Nokcheri, and the Maruba Pau. Ngasiayo Angan Badahiang Lam Kendragi MLA M Kunjo Lake Hidre, Mahak Lake Hidabasi Manipuri oin a town among the Benihina to Minister Oibo Bina Fungokre. Samu Lamlan Tidi Block Subdivision Gitakta on Kanabadabi Tauri, Amadi, Sanapam Ningtina Laitabana Manipura Boxing ki Sanaroi Sing Masing Hunter Klehaina International Boxer Laishram Saritamasung Laishram Devendrona Pungokli. Pau Sandonu Pizari. Ngasi angan bada pung mari makhairom taba matamda hianglam kendragi MLA maibam kunjo laikhidre mag laikhidabasi manipur gi oina chauna mangjabada natana menkhatpa ngamlaroi daba ahoba ma laihoragani haina chief minister okrami bopina phongtokre hiram sita pawta mama Hana Manipur Sarkar ki Minister Oirambada Natana Haujik Yangam Kendra ki Mute Oiriba MLA Maibam Kunjo Laikhidre Tabada Trinamun Congress ki MLA Singh Amadi Karmi Singh Babupurada Laiba Quarter da Langnaki Loinana Chief Minister Okram Ibobi Singh Deputy Chief Minister Gaikhangam Speaker Lokeshwar Amadi Atai Minister Singh Loinana MLA Singh Su Laktuna Thawa Yaugdraba M Kunjo gi Maphamda Laisu Katuna Ikaikumnaba Utki Home Department gi First MR gi Contingent Amanagan Salute Pibada Natana Minute Ani Tumina Leptuna Awabusu Phongdoki Ningsing Bayai Maibam Kunjo Sok Lisingani Supratara Nitogi General Election da Trinamun Congress ki ticket Pangduna Hianglam Kendra gi Mihutoina Botka ki Ahan Boina Kendra Asidagi Sok Lisingam Chamapan Humudra Marida Mikhal da Mai Paktuna Manipur Legislative Assembly gi member oiki Aduga Sok Lisingam Chamapan Mapudra Mangada Anirak Shubo oina Mai Paktuna Rural Development and Panchayati Raj Veterinary and Animal Husbandry Amadi Information Minister oiki Sok Lising Anidasu Amukana Maibam Kunjo na Mai Pak Bagaloina Industries Minister Fawbo oiki da Sok Lisingani Shupna Tarani Togi General Election da Amukana Mai Paktuna Tam Loidringa da Ngasi Ayu Anganbada Mahak Laikidabani Mahak Masagi Chahi Humudra Humdoi Shukre Machanupa Manga Amadi Machanupi Ahum Hojik Lehori Masagi Anaba Amadigi Matam Sangna Naduna Laki Haina Machanupana Hongdoraki Diabetic patients Queen Wele Chahi Kunamukina insulin dependent Wele Antaki Sinang Side diabetic kidney failure the lungs problem Simba Mayamsin Laikhidraba Maibam Kunjo asi Miyangi Seva Togduna Lakpa Luchingba asi commitment Laiba integrity ngakpa Tamjaningai Oiba Amadi Watanabda Wakal Thokpa Misakni Haina Chief Minister Okram Ibobi Singh Deputy Chief Minister Gaikhangam Amadi Speaker Yaungna Trinamun Congress ki MLA Dr. I Ibolbina Phongdonaki Yamna sincere Oiba Yamna integrity Oiba Sigumba Samaj da yamna figure oiba social worker ama leader ama lekhi bisi masigi sauba ahoba ma kada bisi me phana ba phana da anu ka dairu chiba ai tare. It's not only the loss of the family and the constituency where he represented, but also entire state assembly minister Mangjabani Jabatai Mass of the Guys, over the soul, William Stabs Derek Kazabada Alone Leviramba, Yambasi, Manumatam Sadana, I call it Tarupo, Pamarankan, the Sinabiramaga, Saki Basida, Noai Tabakundokshari, Munungawa, the Saruyazari. Thawa Yaugdraba Maibam Kunjogi Haksangasi Babupura Quarter Dagi Hiangnam Tana Puduna Hongnubi Matungina Miyamna Aroiba Matumongam Pangtoki ISTB Pawgidamak and Ranjana Madina Roibam Phillips Babupura Imphal Manipur Bidhan Sabha member Oiramba Maibam Kunjona Laikhidabada Manipur Legislative Assembly Speaker T.S. Lokeshwarna Thamoi Shokna Wapa Phongdokre Speaker Gijerol Amana Maibam Kunjo Haukibatam Kayada Hianglam Kendra gi Mihut Oina Karaktuna Kayara Khana Minister Oiramlaba Masak Nairba Luchingba Mani Mahangna Khangogdana Laikhidaba Simak Hianglam Kendra Khaki Natana Manipur Pumbagi Oina Rajniti gi Menkhatpa Ngamlaroidaba Mangjaba Mani Luchingba Sina Laikhidabada Mahakimung Manung Sagainata Amadi Mahapu Nuksijaba Mioi Kayana Tengnahoriba Awabada Thamoi Sengna Saruk Yari Hari Maibam Kunjona Laikhidabada Manipur Pradesh Trinamool Congress Committee na su awaba phongdokre Moirangkhomda leba party ki office da ngasi Vice President M Thoibana preside tawkiba mifam amana mahakna Laikhidabada minute ani tumina leptuna awaba phongdokhi thormasida party sigi legislature luchingba Dr. I Ibohalbe party ki Vice President Mahila Congress amadi Youth Congress ki luchingba singsu sawyake
BJP Manipur Pradesh nasu maibam kunjo na laikidabada awaba phongdokre State Unit ki President TH Chawbana preside tawtuna Tikendrajit Bhavan New Delhi da pangthokpa awaba phongdokpagi mifamna mahakna laikidaba si Manipur gi rajniti gi oina ahoba ma leihoragani haina singthaki State Cabinet na Chingi Lengak Sasanda Hena Kudong Chananaba Anoba Subdivision Manga Hangdok na Balauki Bawareta DD Block ki Thakta Lairaba Samulamlan Yawrak Tababu Pendaba Fongdok Narakli Jurajanpur District ki Manung Dalaiba Samulamlan Su Subdivision Ama Oina Pukat Piu DD Block Office Jurajanpur da Hongki Badu Amukhana Puraktuna Samulamlan Asi Subdivision ki Thakta Onkat Piu Haina Samulamlan Subdivision Demand Committee na Davitau Kray Jurajanpur District ki Manung Chanba Samulamlan da pangthokiba paumising unabada committee ki secretary M Renku Prong advisor M Leram Jau Yauna committee ki mioi singna sarwyake M Renku Prong na Samulamlan TD block asi lising chamapal marifuni palda matamadu ki chief minister Risangkai Singh na hangdokibani adubu sahi anirom hanglamlaba matungda Jurajanpur da yungi bhara ama wairaga hongkibani matamadu da Samulamlan gi lambi thongi phibam phattaba amade security ki problem na maram oiduna block asi hongkrabasu haujikti matamgi matungina amuk Samulamlan da purakpa yare block asi hongkibana maram oiduna miyamna khudongcha da kaya mayoknare block asi gi oina infrastructure semgatnaba sarkar na lupa crore 8 piduna leirabani Contractor amadi subcontractor singna thabak ningthina paikatri subdivision ama onbagi chapchapa magun leiraba Samulamlan nasi hauji pauba subdivision ama oina sak khangbidaba si pende atuba matamda subdivision ama oina masak khangnana ba sarkar na thabak paikatpiu phongdoki only income track certificate lupa taragi track certificate lawgoda we spend around 500 to 1000 spent away adam matam sumang nini humni se matam ma block na other labana maram oidana ngasi central government gi oro state government gi oro flagship program beneficiary na chingba aduga kari kari agriculture gi agriculture gi mayam se horticulture gi mayam maru marang dang oro su phangda block na other ran tawbana maram oidana kari hai gani kogi lambi thong na chingba hojik lai ba infrastructure sin free da lai bana maram oidana mina occupy tawdarabni na noma ge lai ba sukma man yamna ba grow ge infrastructure sin noma ge manga sigi se safeguard oina na bagi da mantu block ya thuba matam da sida block se ran tawba adui mathak tang se khoi gi Samulamlan di block se 1988 24 January 1988 honorable CM Sri Tien Hau Risangkai Singh inaugurate tawramani tawramba sing mana hek tawra padagi na ngasi phawa se chahi 20 plus 26 27 years sure sigi sida ngasi khoi sub division gi status ta phang thoba bani population gi tam da yenga ga su sub division gi criteria da yengba matam da se khoi se 120 villages sumai wada population da har ga 40 to 50,000 sigi chang dai khoi population si su sumai lai ra aduna khoi sub division gi status se phang thokre Manipur da boxing masana si pamnarabasu sanafam ningthina leitabana maram oiraga masana sibo pamba sanaroi kaya masing hantaraklabra haibagi chingnaba leire haina handakta Scotland gi Glasgow da pangthokiba kunsuba Commonwealth Games da silver medal lawrakrabi Manipur gi international boxing player Laishram Saritana phongdokrai wapamasi ngasi ISTV network ka international player Laishram Devendra yauna akhanana unaba mada phongdokibani masana asibu yokhatnaba honabada mari leinaba singna midyang changhaning bagi apamba Saritana phongdoki Manipur practice paktang tawni mapanda susan sa competition phangaro Manipur da sahi mungna ne ise level ang khatani atopa di atopa company leidana masamja competition masamja sembidana moigi hena experience laina ba adagi hena moida thawai hapina ba di puning thogat pina ba laite ba Manipur da di aduna admaina thadok piyaga di game da puna lai di game da akoi mayam pula la koi ga lai mina ba jangang mari manga lai je kitang da su moida asi sai ta ga me ise meri hoi ga training taw minari na hai da puning thogat chaba moida hai di hona ning ba koi uraga moida su phau ni da na admaina Amaromda Nupagi light flyweight ke boxing masana da silver medal phanglekraba Laishram Devendra nasu masana si yokhadhaning bagi apamba phongdok pagaloina na punsi da mai pakpa player ama ohenna bohona bada thakshi khasi amadi hona bakan ba mathau tai haike khwaigi maru of the discipline sports da discipline out the sana yamna phajara baju kino
मको कनो माइ स्वाग पावे नैना हाजनिंग बदी मी होनाबदी मी खुदिम ओय होनै दुबु एम थमगा आई सिबोक्ति तौगे हाइबदो द स्टेप बाय माई एम दो नाकंद खोय बाना ताकि मुझे चुमत्रिंग चलो ना द चुमत्रिंग चलो हाबजे हाम सुगं खंगदे चुमत्रिंग चलो हाबदी कहतारे आइना खल्लिबा एम जे आई कई छानाबनो आई छानाब्रा लाइक तमने हादी लाइक तमगा कुछ चले हादी यादरेना सरिता बुंगासी की फिबम असी यौनब होनरपदा चौबा थौदांग लौरिबा महाकी मपुरोइबा चोंगथाम थोइबना फिल खुदिंगमक्ता युम पालबा मतुंगदा नुपा नुपी थाजबा थमनबा अमदि अमन अमगी मतेंग पांगनरबा मतमदा अचौबा माइ पाकबा मपुरक ngमगनी फोंथोखि हस्बैंड वाइफ की मरक्ता अचौबा थाजनबा अंडरस्टैंडिंग अमा लेनाबा अदुगा हस्बैंड की ड्रीम दु वाइफ की ड्रीम ने खनबीबा वाइफ की ड्रीम दु मागी नुपी की ड्रीम दु मागी मपुरोइबा की ड्रीम नि मागी सु मंगलान नि खलगा मंगलान दु देदा लप चमिनाबा मंगलान दु मंगफाउननबा होनमिनाबा सिदे ननाव दु दा तुरेल खोंगनुंगदा नियोमगी वांगमदा इंखोल क्वेश्चन बा युम साजिनबा मदे क्रिमेटोरियम न चिंगबा कया सारिबासी सरकार न तकथोकपगी थबक जथरकली इम्फाल तुरेल गी मिनुथोंग मया अमदि खुमन लंपाक्लोम थंगबा माइकई गी तुरेल खोंगनुंगदा ओरिबा फिबम सिंग यंगसिनखि खोंचत अदुदा आईएफसीडी गी चीफ इंजीनियर टीएच इंद्रमणि यावना अतै मकोक थोंगबा ऑफिशियल सिंगसु सरुयाखि मिनिस्टर ने यंगसिनबा तुदा तुरेल तोरबांदा युम कुल्लोम पता पाइदुना लेरंबा थेंगनखि मिनिस्टर ना खोंचत अदुगा मरी लेना हाइखिबदा चीफ मिनिस्टर की पौताक मतुंगिना तुरेल खोंगनुंगदा आइन गी वांगमदा मखल अमतगी करिगुंबा अमता साजिनबा मदे इंखोल क्वेश्चन बसिंग तकथोकपगी थबक पाइखतुना लाकले मखातानसु थबक असि अतै तुरेल सिंगदसु पाइखतखिगनी हाइखि पता सा पुथोकबसि तबा चुमब्रा चुंजब्रा सि होय वेरीफाई तोरगा मखातान एफेना अनु पाइखतगिनी उसी तुरेल मफांग पता से पीबन तोदे ते पता पीबा लान पता पीबा देरा उसी होय एक्शन लेबा होय तोरकनी अदुगा लान दसेना अपील तोरे प्रजा सेक्शन खुदिमुन मसे कोऑपरेशन पीबियो मसे होय मयाम की पब्लिक इंटरेस्ट तो बनी तो मयाम ना मतंग इसान भाव तानरगा जुम सिंग से लोने सिदोकियो से मयाम से लोने सिदोक त बता रे तोरे से कुमर बोलकिने अदुना होयना साइड भाग तो बनेते तो बलोनो तोरे मपांदस साइन बजुम खंगे मखंगे लोनो से दो तो गदो बने अदुन मसे मयाम ना कोऑपरेशन पीबियो मसेदा अतै तेगी सु पाउदम रेडियो की खबर की थोंदा पाउदो तुम सुनरगा तो बने फगिनी चीफ इंजीनियर इंद्रमणि ना आईएफसीडी डिपार्टमेंट ना पाइखतलिबा खोंथांग असि मियाम ना मतेंग पांगबिदुना माइ पाहनबिउ तुरेल खोंगनुंगदा युम साजिनबा इंखोल क्वेश्चन बना चिंगबा थबक अमता पाइखतपिगनु हाइखि अन्ना सो कोइना की मीडिया की सुधा हाइजग्रे अदुदी फ्लड प्लेन जोनिंग एक्ट ना 1978 ता कोई इनेक्ट तौरगा एनफोर्समेंट 1988 तवा अदुगी बिवम तो पेनाल्टी सिदा सिदगी मपानदा कोइना 50 मीटर्स में देगी बोथ साइड काइना कोई स्पेसिफिक ओबा पोत खरा कोइना हाइजरी बा पोत ने अदुना मसागी पता लेरे लेते हाबदु कोइगी अथु मतमदा कोई योनबो खबदो वेरीफाई तौगा अदु आइडेंटिफाई तौजनी अदुगा करिम पता दुना लालम तारगदी मदो कोई लोगो पता बनी मदुरे कोइना कोइगी मदो कोइनी तोगम तोपनी नत्रगा कोइना ngami hana government na tawon nate mayam gi thabak ne na koi honorable minister na hari namba koina muka media ge through da koina lecture gi praja mayam da koina hajaning mana koi sai sai tem bab da na ga coordination of cooperation review koina chamjeli ba thawu na matik pa biwa sini koina hajaning हियांगलम हिरानमई हियांगलम मखालैकाय हियांगलम मयाय लैकाय अमदि हियांगलम वाखोंगी मेरा पाइबी सिंगना मैरोय सिंगलोइनाना ngarang numidang meragi rally chatki sengmaijin bazar amadi sengmaijin awang laikai nupilup nangasi ILP chatna lu haidana wakan mifam chathaki खोंगापात ग्राम पंचायत की मनुंग दलेबा मेरा पाइबी प्रधान अमदी मेंबर सिंगना खोंगापात की अकोइबदा रैली चटपग लोइनाना खोंगापात अवांग लैकाय कम्युनिटी हॉल दा वाकन मिफम चथखरै सेमाजिन कैथल मयांग इम्फाल चिंगा मखा पुनबा नुपिलुप सिंजमई अपुनबा मेरा पाइबी थौचोम लैकाय लेसांगथेम लैकाय ओइनाम थिंगेल मेसनाम लैकाय तोप थोंजिलना चिंगबा मफम सिंगदा पाक सना वाकन मिफम चथनखि कामोंग खुलगी लैकाय मापल की मेरा पाइबी सिंगना इनर लाइन परमिट सिस्टम चना लो हाइना ngarang numidang मेरागी रैली चटकी मेसनाम कैथल दगी हौरगा लांगोलजम मेसनाम अवांग तोंग्रम लैकाय मेसनाम मखा मदे मनिंग फावरगा मागलंग कैथल द लोशिनखि खोंजंग असिदा ऑल मणिपुर नुपी मरुकी प्रेसिडेंट एम सखी मेसनाम मेरा पाइबी की प्रेसिडेंट एच प्रेमावती शु सरुयाखि
Maglang dasu Mera Paibi Welfare Kanglai Park Village Women Coordinating Committee Maglang High School gi mahiroi singna ILP chanhalu haiduna khongjang changsinke. Inner Line Permit System chanhalu haiduna Organization for Indian Women Against Crime Singjamai Chingamaka Hairangoi Thongna ngasi Hairangoi Thongda wakan mifam chathaki. Model Club Chingamaka Apunba Nupi Lamjinglup Amadi Salai nasu Manipur Inner Line Permit System chanhangadabani haina Chingamakhongda wakan mifam chathaki. Amaromda Singjamaida Top Lekai Nupi Samaj Sarangthem Lairembi Nupi Samaj Chaukathorang Loop Silam Sintha Maira Loop Singjamai Thongam Lekai Mayangbam Lekai Women Voluntary Association Saugrapam Lekai Women's Welfare Association Okram Lekai Mera Paibi Loop Laisangthem Lairembi Mera Paibi Loop na Sinduna Wakan Mifam Chathaki Governor Road Pauna Bazar Mera Paibi Amasung Pauna Bazar da Dukan Pambasina Nomagi Sintha Leptuna ILP Chanhalu Haibedabi the Wakan Mipam Chathaki Kongjang Asida non local Singsu Sarugyaki System Asiki Amagi Makada Laibada Akaibalate Haina Saruyaki Banan Manipuri Amana Fundoki Wakan Mipamasi Mazid Road Trader Welfare Association Asu Lekai Miamasung Dukan Pambasingaloinana Wakan Mipam Chathaki Oriental College ki mahiroi singna wakat khongchat chatke yellow me sing kannaba matik chaba ain semu metop na lamda masi ki lengak pa oidringai ekhoi matam chana jackson thorang lokat piu haina kholau ke alauke khongchat asina sagolban moirang derek mapayor pada Manipur police na thinki police na makata na changsilakta na bakhangalaba matung college tamna amuk halanke Ladies United Development Organization Churachandpur amasung Social Reformation Women Development Samaj Churachandpur nasu Manipur Inner Line Permit System chanalu haina mandup Laikai Churachandpur da wakan mifam chathaki Noma gi mitop singna missing hengalakpadagi lamdamasida leiriba yellow missing daki masing henkhiduna aikoi gi semilon political amade right kayamat kiba yabagi akiba leire phibamasi yoraba phawbada Janaba ain ama semduna chanhaudravadi aikoi tungi punsi tambangam de haina wakan mifam aduda luchingba kayana phongdoknaki aikoi suksoi chodena Inner Line Permit asi Manipur da chat hangadabane haibasi wai si khardang thamjin laga matang asiga dosinjarage mayam buthagatchari Lalambung makhongi Mera Paibi singna Manipur da Inner Line Permit System chanhalu haina ngarang numidang Maira gi rally ama chatkre rally da Lalambung makhongdagi hauraga fly over makha phawba laklaba matungda amukhana Lalambung makhongda hanki Joint Committee on Inner Line Permit System gi makhada Nambol Khori phaba Mera Paibina Inner Line Permit chanhalu haina Nambol Chingmang Khori kaithel da khongjang changsinki Congress MLA singi marakta Minister Sindongna bagi Lairiba wafam Laikhai ama tananabagi matangda AICC ki General Secretary Manipur in charge Luzino Falero ngasi nungtil Impal da thunglakre hari ISTV News na phangba pauda hauji Congress manungi wathok asi loisna bagidama ngasi numidang CLP gi meeting ama General Secretary yauna pangthokre mifam aduna lawba warep High Command da pukhatuna aroiba pirep ama lawrabe yai hari Trinamool gi MLA Mari disqualified Taunana State President T.S. Shyam Kumar na Assembly gi Speaker da thangat kiba wakat ki process Khumang Chausina changsle hari Assembly Secretariat ki Mari leina ba MLA Singda so cause notice thakre hari ISTV News na phangba paugi matungina lagriba August ki tang kungamathoi gi ayuk pung tar makhai taba matamda Assembly gi Speaker oiriba T.S. Lokeshwar gi office da phaminana ba so cause notice aduda yauri mifam aduda MLA Masasing natraga Makoina authorized to ukil yaugadabani hari Haujik so cause notice asi MLA sing asigi manungda phangba yaunare aduga phangdabasu yauri hari Indonaga ceasefire ikai kumnau security thajinba khudatale pohaina ukrul townda CRPC ki section chamagani phumari ki athingba thugaiduna miyamna protest tawkre Tangkul katamnau saglong Tangkul Nagalong Ansam amade civil society organization kayana pundana district asigi mapam kayadagi lakpa mioi lising kayana lambi da thoktuna khongjang changsin ke khongjang asina maramoidana ukrul town gi dukan sing thonglo naki kaitel sing kana khide khongjang asi marwaina Phungrai Tang Dungrai Junction Gandhi Chowk Viewland Wino Bazar Alungtang da chathaki Santi oina chathaki ba khongjang asna pamdaba thodok thoraktanaba security nakanba ngaksenbagi thabak lokhatke Tangkul Katamnau ki General Secretary Leolan Basumna Indonaga Peace Talk thuna warasin purakpa miyamna pami miyamna lan pamde ahenba force thajinduna miyambu mipai hanba yaning de haike
Protest atu da saru yakiba Chandel gi MLA Nunglung Victorna handak ADC member laikidaba sinungaite amaromda state government na Ukrul town da CRPC ge tingba thambaga loinana security forcing thamlibasi amaga nungai nadanaba thodok thoktanaba santi lainanaba tawbani haiki. Our main idea is just to show our support peacefully and democratically, to show our support to the Indo-Naga peace process. We are not here to protest against imposition of 144 CRPC. It is a much bigger issue. It is much bigger than what Section 144 CRPC encompasses. Handa cabinet mifamna warep lawduna subdivision khara nauna sem kibaduda hausung subdivision yawhalakpabu all input students union chief minister Okrami Bobi cabinet minister Singh amadi Tamenglong kendra gi MLA bu thagat pa phongtorkli hausung subdivision asina miyam gi kana bathabak kaya tawrakani habagi thajabasu thamlakli hauji pawi marthana ten brekam Breaking matungda mukan na taram nok cheri makhataba pauda ngasi wangkoi kendra gi manungda leiba lukhrabi yangkhai gi manungda ahanba phase hoina mioi kunthra ga manga family benefit scheme gi khudong chaba phangan khre ngasi yumnam huidrong gi community hall da pangthokpa family benefit scheme ga mari leinana account book su yenthoke tharamatu da MLA lukhoi amade lamdamadu ki maroi ba mioi kya su sarya ke passbook asida hayengmak lupa lising tara kaibe yabagi khudong chaba phanghale scheme asigi makhada lupa lising tara gi senpa handaki hauna masa masa gi account hangduna changhan bane punamyo yangkhai asi amukta da makoi gi passbook yenthokpa yabadu bank account hangbada tapana phase ani thokpani thawang ko mari leinana beneficiary amana lupa lising taragi khudong chaba phanghan bada MLA lukhoibu thagat pagaloinana senfa masina makoi gi lalol itik natraga macha gi laik lasu tambada khara makai mateng panglagani phongtokhi Amaromda MLA Lukoina SBI gi khutang da passbook asi hangbani atopa SBI branch sing da hangbadu wangoi branch asida transfer tauna na bakan honari social welfare department ki makhada tonga ba family benefit scheme ahumlai ngasi piri scheme asina chahi nipu gi makhada leiba mapuroi ba kaina rabi singi oina one time system ni ani suba category da chahi nipu dagi humpu phawu gi manung da leiba lukhrabi singi oina tha khuding gi lupa chani amade ahum suba category da all age pension oina state amadi national gi thakta lupa thada chani phangi hari Pebam Chitaranjan mangang laikidabagi tararak suba ningsing thoram August 13 ta pangthokna ba sem sare numita sida makai amatadagi khudong chadaba amata tawbidanaba MSF ki vice president RN Koireng na appeal tawri numita sida Bisnupur Jiribam amasung Takhelambam Laikai youth club ta thoram pangthokani Takhelambam Laikai da laisu katlaba matung thau ground da miyamgi mapung oiba thoram pangthoktuna apunbagi warep logani MSF ki office ta pangthokpa pawgi mifam matuda mahangna makha taraduna athauba Chitaran Jana Kathoki ba chahi tara mapung park laba phawba Armed Forces Special Post ek ngasi phawba Manipur ki mapung phana lokthok tri haina penda phongtokhi Armed Forces Special Power ek si akoi gi maikei ke adagi India democracy chatpa leiba amada chatnaba yadaba tamthiraba ain amani habasi mipung khuding magna prithivi gi UN na phawba thamgraba wafamni aduna Chitranjanna Kathoki ba dumaina magi matung inboina volunteer mayam ma thorakuna ek asi Manipur amasung Northeast tagi lothok gadabani habagi appeal makhatana aksi observation asida miyam hukna public meeting da wasak lomin nagani MPP Hyanglam Kendra Nasinduna Kendra Sida MPP gi mirep oriba amutombi gi yumda political conference mangarang pangthokre conference atu the MPP gi president and Sobhakiran advisor Dr Chandramani yauna luchingbi kyana saruyaki advisor Dr Chandramani na haujiki matamda all India party dagi local party ne hena maroiba matamni phongdokhi President Sobhakiran na national ki luchingba singna Manipur gi damakta pukchel sengna karisu khande Yelawmi Singh kannab honabada MPP na miyam gi khongjang bu sogali Yelawmi Singh kannab honabada Manipur da laidiba kendra pumnamaki chawraba thodang lai haiki Male health workers singi health care ki matangda chahiye ma chumna chatharakpa training program da mai paklaba singda certificate yenthokre Family Welfare Department ki conference hall da pangthokpa thoramatuda department asigi additional director Dr K Raju Singh Regional Health and Family Welfare Training Center ki principal RK Tilotama amade faculty member Hemlata Susargyake
Male health worker humpuga mapalda certificate yenthokpagi thoramaduda wangang kibasingna training program asida phanglakpa gyan loksingadu miyamgi health care da mapung pana service pinaba honagadabani haiba wapam sing phongtoknake Dr. K Rajona asigma makal ke training program asi lising machamapal humbudra mari dagi hauke male health worker singna training da mai paklabanina service ke promotion da su mateng waibata natana tongan ba analayeng gilam da su kumang chawsin ba ngamlagani haiki Pangai da leba pari mom khwai sindam sangi mari suba science exhibition sindam sang asigi auditorium hall da pangthokre quiz competition na chingba thorong kaya galoina na pangthokiba exhibition adu da Council of Higher Secondary Education Manipur gi chairman Dr. Hamom Nabachandra na chief guest oina sarkyaki Ngarang numidang tidim rota hodam lerak mapada ISTV gi optical fiber line sing uku sembagi thabak tawbada tatkiduna numidang pung tagi pung ta nithoi fawba kaino nambol Bisnupur na chingba mafam singda ISTV program yengba phangan khitre masigidamak ISTV network ki makai dagi nungai tab phongtorkli Malem gi thakta pangthokliba anti malaria month lisingani taramari ngasi Imphal West district ki oina district vector-borne disease control society na sinduna Mekola community hall da hokre thama chumna pangthokadaba thoramasida Imphal West ki oina khangalaba school manga amasung self help group manga da awareness program pangthokpagaloina na laina asina mayok nabada chatminariba department singi oiba intersectoral sensitization and consultative meeting pangthokadori ngasi hawdopagi thoramda Imphal West ki Adaksha Y Dasumati Devi, District Malaria Officer S Arun Kumar, Hiangthang Jila Parishad ki member Subhash Chandra Yauna Mari Lena Bamiyo ke asu sargya ke District Malaria Office ki Health Supervisor KSH Jadumanina Kang na sandok palaina thingna na ba matik chabahidak puthokpa ngamdrabasu masidagi ngakthoknabagi damaktadi isa isa na checksin batangai fade Kang na sandok palaina gi layong sing thengnarabadi manak nakpa hospital singda athuba matamda laying bigadabani haike Adaksa Y Dasmatina laina si ngakthokpada local body oriba pradhan amasung members tingi chawrapa thodang lei phongdoki District Malaria Officer S Arun Kumar na malaria laina singa si phawba mapung phana muthat pangamdre hana lairamba changdagi hantahan badi ngamle mapung phana muthana bhonabada aikoi punna bhap taminaba tangai phade haike Naha Singh Pabalambi da Talhana Bakhonabada Club Singh Thaudang Chawi Haina Social Welfare Minister A.K. Mirabai na phongdokre Wapa masi Lukram Leirak Youth Club Sagolbal Lingkhat Kibagi Sahi Angkai Surakpa Sana Phudongba Thaurongba Mari Leina na mahak na phongdokibani Thawamaduda DC Imphal West K Radha Kumar Mekola Gulab Higher Secondary School gi hanagi Principal Soibam Dineshwar su Thawamapu Singwaina Sarugyaki Keynote Address P Kiba Saknairaba I Basarchan Thiamna Club asi Manipur gi Nupi Boxing Masana Ihan Hana Hudokiba Club Nahongna Naning Singki DC Radha Kumar na Hauzuki Matamda Club Sing Haushi Linkhatnaba Oina Laibagi Phibam Masi Laibak Thiningai ni haike Minister Mirabai na Makhatana Club ki Thabak Thoram Sing Hauzuki Matamda Hantharkli Basi Yengsinba Changi Haugalagli Banharol Singbu Apabalambi da Puraknaba Madi Lana Chatluraba Sing Semdokna Honabada Club Sing na Achopa Thodang Lopam Thui haike Club asigi sahi yangkhei activity si yamna hena ngasi makti tasena matamdugi activity do ngasi di iu kudabagum ai thamoi da phau se aina la labra habi kange kharadi activity si khar handabo ina uyeba Nauna maming on kraba National Revolutionary Front Manipurna thasigi taramari masung taramanga gilona ba ahing nongyai dege nungthil pung taruk fawba Manipur pumba pung taragani palgi general strike kauri haidi adumoinamak general strike asida mai ising anayek lining laisholamadi media gi thabak thoram singdi consular haidi Anova makal ke technology sing siznatuna koilas thanabagi matangda PWD gi conference hall da workshop pangthokre GR Infra Project Limited na chindar pangthokiba workshop aduda company asi ke expert singna PWD gi staff singda anova makal ge koilas sing amade makoi siznabagi kanaba sandongna takhi Lagiba August Taramanga India ki Independence Day Thoram Ating Bathambaga Loinana Numidasigi Nongalam Dai Pung Amadagi Nungtil Pumanga Papa Western Southeast Asia ki Mafam Sinbatuna Awang Poki Korkom Yauna Tongan Tongan Balaloluk Mangana General Strike Kauri Hari
Korkongi media coordinator Ais Poirena Thorok Pacherol Amana General Strike Manungda essential servicing emergency ki thabak thoram sing media amadi lining lifestyle ga mari lena ba thabak thoram sing di komthokani India ki operative lengak asina region asibu namduna lokshin kibadage Western Southeast Asia region the lady ba miamna awaba kya mayoknari mainland Indian singbu systematic oiba mawongda changsilaktuna masagi phibam amadi mutkiba yabagi phibam kaya mayoknari amasung Indianization maram oiduna yellow mi singi nat aruba tangkak amada leiri tamthiba lo kaya thamjinduna hingbagi right fawbada akiba leiri aikoi gi ningkha tamba hanjinna bagi damak region nasigi miyamna chahi kaya India gi lamlo lanmi singa akan balantengnari insurgency namthabagi mingda India government na masagi araiba upay sing violence military civic action program amasung population invention gi thawong chisnari handaki general election mamangda mitop singi issue da champion ni hairambanga sigi Delhi lengak asina mikhal loikraba matungda mamai leiduna mikhal da sakiba wasakadu ngakpagi mahutta lamdamasida leiriba mitop singda makoi gi thausil taraina lorkle India ki political parties singna national natraga state assembly da mitop singasi mikhal da mai pak nanabagi vote bank ni haina amana amada maral siduna leiri Haukiba government Hauziki Amadi Lakataba government sing Japmanai Hana Tokibadu Torakani Maramdi population invasion Ase Ekoigi reason Asigilam Lokshinaba India Gi Aronba Azendani India Yauna Ekoigi Yumlo Nadiba Singdagi Mitop Singna Lamdamasiki Yalahumi Singbu I tinaba yauna tongan ba upay singna Indian ama oina na ba chobo thodang lori masi Indiana tuminna lon na thupna masung systematic oina yellow mi singi khunda laita from asibulokshin na ba Western region gi yellow mi sing miambu genocide tobani maramaduna aikoi gi miam gi apunba masung collective struggle amag loina na lamda masida gi India gi colonial occupation langthoki na bagidamak region asigi miam na India gi mayokta solidarity unna bagidamak revolutionary organization asina khangali suspension of operation ceasefire natraga India ga wari sanabana region asida kari shupurkloi makhoi sing asi chumnagi India gi amotpa political game ni region asigi apunba sakti atuda thajaba thambaga loinana Indian occupation gi mayokta punna lantheng minanaba su natraga ceasefire tawriba singda appeal tawri auzi pawi mathana tembe break amamu August ki tang tara marida MU Central Educational Institution Reservation in Admission Amendment Act lisingani tarani thoi ki matangda Academic Council phomgadori basibo MU Scheduled Caste and OBC Students Union na taramno kre mipamasida Academic Council bu mamutana naina biduna achumbadu putokpiu maduna trabadi hena kanba khongjang changsingani hari Ngarang naran saina mamang lekay daleba oinam ningol mesna mongbi sandhyarani jahi kungamanga mapuroiba and suras kaubanupima mapuroiba ki machi amagi mayumda sina leramba thawong yaningda phongdoktuna miyamna suras ki yum thukai kre misi asiga mari leinana jsi ama sembaka loinana chenaba mioi pung tarani thoi phawgi manungda phatuna ain gi oiba thabak lokatrabadi asibakchang lokhiroi haina jsi ki president angom basantana phongtorkli Manipur Press Club ta pangthokpa pawgi mifam amada Makataraduna misi asi yamna chingnaningai oi achumba langla langjil thidopio haiki Umanglai Singbu Govindaji Temple Board ki makhada thamgani haibasi lemjaningai oi da bawarep ni haina maitai National Front Kanglei Park J branch na phongdorkli sarkar gi warep asi handopio hairi English singani taramanga gi academic session dagi class 9 amadi 10 da Manipuri subject mete meg na tamba horgani masigi damak board na September 10 dagi lairik namba horgani haina Milal gi secretary P Thaka bana phongdorkli Milal maya losang da pangthoki bethorama mada vice president Naukhomba su saryaki pawgi mi famatu da numit kharani gi mamangda mayang Imphal dagi TH khamba kauba mioi amana kauba warep nipu humdoirom yauba surrender lenga ke bali gi praja kauba ama lonyan yauna phonglambagi matang dasu aiba masamak yauna lonyan sing semdok lagani haina thajaba peki BP Naukombana lonyan yaudana akan batabak yaudana ba akan batabak lokalingai marak asida kanagumana lonyan yauba lairik sing phongbiganu haike aiba sing da pena haning je akoi lamdam skill loan chau na ba sangsal aiba sida mateng pangbiu amadi lamdam sigi aiba sing jina loan ase irakama tamda akoi go loan lai agadi akoi yasenba identity akoi sakan loina ba
15 August ki yenglaga District Police Bisnupur nasu akan bacheksin thorang lokat kre ngasi additional SP Bikramjit na luchingba district asigi police commando singna Bisnupur da combing operation chathakre masida chingna bamioi tarataret makatana verification ki dabak Bisnupur police tasnakre Numitareni Chathagadaba NSS Special Camp Ama Royal Academy of Law Inam Dahokre Haudopi Thoramda NSS Cell MUG Coordinator Dr. CS Ibol Amasung Academy Sagi Principal I Jugesor Susarwiaki Jahi Kuntraga Mapalom Surabi Singjamei Wangma Begabati Lekaidagi Thangjam Angau Devi Kaubin Piama July gi tang taramanga gi nungtil punga marom taba matamda masagi mayumdagi thokibadagi thiba khangre hairi mahak putmari ga inchi taruklom wangi kuchungawi masapai kanagumba singna mahak puthengna birabadi manakna police station natraga mobile number 9615738017 da pau pipiu hairi Milal Kanglai Pakamadi Nikal Hozai Anina Hozai da Masalushing Ama Hangdoktuna Maitei Mekpu Mipung Kudimata Kanganana Batavak Lokat Kre Asumna Masalushing Sing Manipuri Singna Joina Kundaduna Ladiba Mapam Kayadasu Leptana Hangdokani Hari Hauzik Sanam Kipao Nasigi Sanamagi Pauda, Impal East District Football Association Sinduna Kumalampaki Artificial Turf the Chathariba, First Division Football League Nasi Sanaki Bada, Rising Athletic Union, Larikambam Lekaina, Northeastern Students Union, Kurai Porompatpo, Gol Ahumamata Maiti Pikre, Rising Athletic Union ki Gol Singadu El Hirojina Gol Ani Amadi, Atopa Gol Aduna Sanjoy Nachan Kibani, Nesugi Amatangaraba Gol Adu Kishan Nachan K. Maharaj Kumar Ghanindrajit Memorial Super Division Football League match Amada Stern Sporting Union Wangkai Amadi Khetri Iril Mapal Youth Club Goal Amamam Channaduna draw chatkrai Stern ki goal adu KSH Boris na chanke Khetri Iril Mapal ki goal aduna Amir Shah na chankibani Hayang Super Division ki ahanba ground da PYA Kairang Amadi 11 Star Sporting Union akam patka sanagani Ani suba ground da Upakyamge Amadi Aba Khetri Gauga sanagani Thang Tagi Sanaroi Johum Marbudra Matoina Saruyatuna Kungamanga Subasta Thangta Championship Ngasidagi Kuman Lampak Indoor Stadium da Chathariba Kungamanga Subas Sub Junior Junior Amadi Senior Thangta Championship ki ngasi sanaki ba tongan ba category singda KG Nipu Mangaki Kangluki Sub Junior Girls Punaba Ama Eventa Haikrujamgi M Umabati Chanu KG Yankayumdoi Makagi Kanglupta Samurogi E Chinkhainganbi KG Yankayumdoi Mataki Kanglupta Nongmaibungi Ke Rani Debina Ahan Batakre KG Kuntragataret Makagi Sub Junior Boys Punaba Ama Events Ta Maibukulki KH Roman KG Yankayumdoi Mataki Kanglupta Tangkhamgi W Ramanandana Ahan Batakre KG Nipuma Toy Makagi Sub Junior Boys ki Punaba Ani Events Ta Naremtongi N Clinton KG Nipumanga Makagi Kanglupta Sinjamegi M Bidyasagar KG Nipuma Pal Makagi Kanglupta Samurogi W Prithvirasna Ahan Batakre KG Kungamanga Makagi Kangluki Sub Junior Girls Punaba Ani Events Ta Moirangi Ke Thaza KG Kungamapan Makagi Kanglupta Naremtongi M Kamla KG Kuntram de Makagi Kanglupta Pangal Tabiki KH Regia KG Kuntrataret Makagi Kanglupta Moirang Kunogi S Chauba KG Nipuma Toy Makagi Kanglupta Samurogi H Bevika KG Nipuma Pal Makagi Kanglupta Thaubalgi E Purnimasi Amade KG Yankayumdoi Makagi Kanglupta Kumbigi KS Bityapatina Ahan Batakre Sub Junior Boys Punaba Ani Events ki KG Yankai Nitoi Makaki Kanglupta Mayai Koibi ki L Milton KG Yankai Taruk Makaki Kanglupta Hingangi N Loyalakpa KG Humpu Makaki Kanglupta Tangkamgi TS Milkina Ahan Batakre District Sports Association Kaching na Sintuna Association na sige playground da team tarit na sargiyatuna chatharipa tare suba Kishore Kumar Memorial First Division Football League Tournament ki ngasi sana ki bahan background da YPO Sora na KTC Kaching Bugol amasino da maiti bapikre ani suba ground ki sana ki bada KPSC Kaching na UCC Kaching Bugol ahum amata maiti bapikre District Football Association Thawal na Sinduna Charangpat Mamang Lekai Polo Ground da Tim Mapal na Sargiyatu na Chathariba First Division Football League Tournament ki ngasi sana ki bahan background da SOUA Hairok na TKWA 10 Thabu Gol ani amadamaiti bapikre ani suba ground ki sana ki bada SWYC Charangpat na SYBO Samrambu Gol amasinoda maiti bapikre
Imphal East District Football Association Sinduna Thasi ki tang kundagi Second Division Football League pangthok lakani entry form pisinbagi matam thasi ki tang taramanga fawani manager meeting na thasi ki tang tara nipal ki nungtil pung amatabada association ki office ta pangthok lakani hari Numinini Jathagadaba Referee Clinicum Seminar Ngasidagi Moreda Hukre Clinicum Seminar Asida AmfagiElyai Mamati and Jotin Kumarna Instructor Oigani H Kambana Assistant Oigani Hari Hauki Bachahi Lising Wachamapal Marputra Tareta Best Coach Kimana Pangbata Natana National Amadi International Gitakta Weightlifting Sanaroi Putokraba Saigi Weightlifting Coach Oiramba Nepram Kunjakishorna Manumatam Chadana Laikidabada Sai NERC Imphal gi staff coach amadi training singna minute ani leptuna wa ba phongdokre Teka Pishumna Lasa Lema Pokpambu Maiti Pituna Tarasuba Players Trophy League Kam Knockout Kang Tournament ke semi-final changkrai Sri Gopal Dev Mandapta Tim Tarum Doina Saruyatuna Chathariba Tarasuba Players Trophy League Kam Knockout Kang Tournament ki ngasi sanakiba ahum suba quarter final match ta Teka Kangkut Pishumna Lasal Kangkut Lema Pokpambu Panjil Kul Tara Mapal da Maiti Pituna semi-final Chankibani Hayang Mari Subaroiba quarter final match ta Yaskul A Kangkut Amadi Numit Lema Kangkut Elangbam Lekaiga Sanagani Pologi Sangnai Raba International Player Sinam Somorjit Apokpa S Naba Thangmaiban Sinam Lekai da Leba Yumda Ngarang Nungtil Pung Makai Taba Matam da Laikidre Mahag IRB da Rifleman Oibani Mahag Manipur Police Polo Masung Equestrian Team da Yautuna Maroiba Tournament Kaya da Saruyaki Basanarwini Hozik Ateto Papaukara Parliamentary Secretary Oriba M. Prithibiraj ki Moirang da Leba Mayumda Ngasi Numidang Pung Taret Kare Helakpada Sakangdaba Singna Bom Lang Sinduna Pokai Hankre Taudo da Mioy Ama Soktuna Moirang Health Center da Pukatuna Laikana Kre Aruba Pibam de Oitre Bom Pokai Matamadu da Parliamentary Secretary di Chief Minister gi Secretariat Office da CLP meeting Yautuna Laibani Pawadu Hek Pangbaga Mahak Suma Pamatu da Tunki Loinana Bisnupur District ki SP Herojit Yauna Atai Police Personnel Singsu Mapamatu da Thomchin ki Haidi Hozik Ngasi Nongmai Goiba ay ngasagi pau ICR Lampil Pataki Pangba Paugi Matung ina ngasigi Khwaidagi Sabagi Chang degree Celsius Kunramdoi Dasmik Manga Khwaidagi Ingba degree Celsius Kunganitoi Dasmik Mapal Nungsite Awishing Manilgi Chang Ayukta Chada Marphumdoi Nungtildana Chada Humpuga Taret Nongzugi Chang Ama MMni Housing Maroi Bapau Amona Ngase Ayuk Angan Bada Hiang Lem Kendragi MLA M Kunjo Laikidre Mahag Laikidabasi Manipurgi Oina Chawna Mangjabani Haina Chief Minister Oibobina Phongdokre Samu Lamlan TD Block Subdivision ki thakta on kanna badabi tauri amade sanapam ningthina laidabana Manipur da boxing ki sanaroi sing hantarakle haina international boxer Laisram Sarita Madi Laisram Devendra na phongthokri ISTV ni pijab paw matang salojare ming tabi basing bom kana kurumjari